ꯑꯗꯨꯉꯩ ꯎꯈꯤꯕ ꯁꯛꯐꯝ ꯍꯣꯡꯂꯤꯕ ꯍꯥꯏꯕꯨ ꯃꯇꯧꯁꯤꯅꯤ ꯏꯇꯧꯅ ꯊꯤꯡꯖꯤꯟꯈ꯭ꯔꯕ ꯄꯜꯅꯤ ꯊꯥꯖꯔꯝꯂꯔꯣꯏ ꯊꯃꯣꯏꯗꯣ ꯑꯉꯛꯄꯅꯤ ꯅꯤꯡꯁꯤꯡꯕ ꯃꯥꯁꯦ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯍꯜꯂꯤ ꯆꯨꯈꯠꯂꯛꯂꯤ ꯍꯧꯖꯤꯛꯇ ꯃꯩꯔꯤ ꯑꯃ ꯀꯣꯛꯅꯕ ꯄꯥꯝꯕꯩ ꯍꯥꯏꯕꯨ ꯃꯤꯅꯨꯡꯁꯤꯗꯨꯅꯤ ꯂꯥꯏꯕꯛꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯁꯥꯔ ꯉꯛꯂꯞ ꯅꯥꯎꯕꯅ ꯍꯪꯂꯛꯄꯅꯤ ꯃꯈꯣꯏ ꯁꯥꯔ ꯆꯤꯡꯂꯩꯒꯤ ꯑꯁꯣꯛꯄꯗꯨ ꯎꯕꯗ ꯑꯗꯨ ꯃꯉꯥꯏ ꯃꯣꯗꯨꯁꯨ ꯉꯛ ꯍꯥꯏꯔꯞ ꯂꯩꯈꯠꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯍꯦ ꯀꯩꯗꯧꯕꯗ ꯑꯃꯨꯛ ꯁꯣꯛꯂꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯃꯆꯥ ꯅꯪ ꯑꯃꯅꯦ ꯁꯤꯗ ꯆꯠꯅꯤ ꯁꯤꯗ ꯂꯩ ꯍꯥꯏꯔꯛꯄꯁꯨ ꯃꯌꯥꯏ ꯅꯊꯟꯗ ꯆꯠꯄꯁꯦ ꯇꯧꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯗꯣ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯅꯪꯁꯤꯕꯣ ꯅꯥꯎꯕꯅ ꯃꯔꯛ ꯐꯠꯇꯠꯇꯨꯅ ꯖꯩꯒ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯈꯣꯡꯖꯤ ꯑꯃ ꯁꯤꯁꯦ ꯃꯈꯣꯡ ꯌꯥꯎꯃꯟꯈ꯭ꯔꯦ ꯃꯤꯠꯇꯣ ꯅꯥꯎꯕ ꯇꯝꯅ ꯐꯂꯞ ꯌꯦꯡꯂꯝꯕ ꯈꯛꯅꯤ ꯄꯥꯈꯨꯝ ꯄꯤꯔꯝꯗꯦ ꯇꯨꯃꯤꯟ ꯆꯨꯝꯗ꯭ꯔꯤꯡ ꯀꯥꯈꯤꯗꯨꯅ ꯃꯥꯒꯤ ꯔꯨꯝ ꯌꯧꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯅꯥꯎꯕ ꯑꯃꯨꯛꯁꯨ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯦꯟꯗ꯭ꯔꯥꯡ ꯌꯥꯝ ꯐꯥꯔꯒ ꯆꯥꯔꯛꯄ ꯀꯩꯅꯣ ꯃꯅꯥꯁꯦ ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯥꯅꯔꯦꯅꯦ ꯕꯕꯥ ꯍꯩ ꯅꯪꯃꯁꯨꯅꯦ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯗ ꯅꯥꯎꯕ ꯆꯠꯂꯣ ꯅꯈꯣꯏ ꯁꯔꯒꯤ ꯑꯁꯣꯛꯄꯁꯤ ꯍꯤꯗꯥꯛꯀ ꯍꯥꯞꯂꯨꯆꯣ ꯏꯁ ꯉꯝꯗ꯭ꯔꯦ ꯃꯥꯕꯨ ꯉꯝꯕ ꯑꯉꯝꯕ ꯑꯃꯅ ꯐꯨꯔꯛꯄꯒꯤ ꯏ ꯍꯟꯊꯔꯝꯈꯤꯔꯣꯏ ꯑꯔꯦꯝꯕꯗ ꯑꯩꯗ ꯇꯥꯏꯅꯔꯛꯇꯣꯛꯅꯤ ꯕꯕꯥ ꯃꯁꯤꯗꯤ ꯉꯥꯡꯈ꯭ꯔꯦꯗ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯄꯤꯔꯨꯆꯣ ꯍꯥꯏꯋꯥꯅꯦ ꯍꯣ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯑꯩ ꯃꯈꯨꯠꯇ ꯄꯥꯏꯈ꯭ꯔꯤꯗꯣ ꯑꯆꯥꯄꯣꯠ ꯅꯠꯇꯦ ꯅꯣꯡꯃꯩꯅꯤ ꯅꯣꯡꯃꯩ ꯅꯈꯣꯏ ꯅꯄꯥ ꯃꯆꯥꯒꯤ ꯅꯔꯜꯁꯤꯡꯁꯦ ꯑꯝꯇ ꯆꯨꯞꯈꯤꯒꯦ ꯑꯗꯨꯒꯅꯦ ꯑꯩ ꯁꯤꯔꯁꯨ ꯏꯅꯥꯛ ꯈꯨꯟ ꯑꯝꯇ ꯁꯤꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯅ ꯂꯩꯗꯨꯅ ꯆꯠꯈꯤ ꯅꯥꯎꯕꯗꯣ ꯑꯗꯨ ꯎꯔꯒ ꯃꯣꯗꯨ ꯇꯞꯅ ꯁꯣꯜꯍꯧꯏ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗ ꯃꯁꯤ ꯑꯉꯥꯡꯁꯦ ꯔꯨꯝ ꯃꯅꯨꯡꯗꯅ ꯆꯤꯡꯂꯩ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯥꯏꯕꯛꯀꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯂꯤ ꯌꯦꯡꯅ ꯈꯨꯠꯅ ꯈꯖꯤꯛ ꯅꯥꯟ ꯅꯤꯡꯁꯤꯡꯂꯨꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤꯠꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯃꯥꯕꯨ ꯀꯩꯗꯧꯔꯝꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯎꯔꯛꯏ ꯃꯤꯠꯂꯨ ꯃꯥꯒꯤ ꯂꯩꯍꯧꯕ ꯐꯤꯕꯝꯗꯣ ꯂꯥꯞꯇꯛ ꯐꯝꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯂꯝꯕ ꯈꯛꯅꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯦ ꯑꯩꯕꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯣꯏꯅ ꯎꯖꯩ ꯁꯨꯝ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯊꯛ ꯅꯤꯛꯂꯦ ꯃꯗꯨ ꯎꯕꯗ ꯇꯝꯅ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯨꯕ ꯈꯛꯅꯤ ꯃꯥꯕꯨ ꯁꯣꯛꯀꯦ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ ꯋꯥꯈꯜꯅ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤ ꯐꯥꯎꯖꯜꯂꯛꯄ ꯅꯥꯎꯇꯣꯅꯣ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯂꯒ ꯑꯩꯕꯨ ꯏꯟꯊꯨꯔꯛꯄꯗꯣ ꯁꯤꯗ ꯁꯣꯛꯄ ꯗꯥꯛꯐꯝꯅꯤ ꯑꯩꯅ ꯌꯨꯝꯗ ꯄꯨꯗꯨꯅ ꯍꯜꯂꯛꯂꯤꯕꯗꯣ ꯑꯀꯤꯕꯒꯤ ꯃꯤꯔꯥꯎꯈꯣꯜꯅ ꯅꯤꯟꯗꯨꯅ ꯂꯥꯎꯔꯛꯄ ꯃꯤꯠꯂꯨꯒꯤ ꯈꯣꯟꯖꯦꯜꯗ ꯊꯝꯕꯥꯜ ꯄꯥꯈꯠꯄꯅ ꯃꯤꯠꯀꯨꯞ ꯑꯃꯠꯇ ꯄꯟꯊꯔꯝꯗꯦ ꯍꯧꯖꯤꯛꯇꯗ ꯃꯈꯣꯏ ꯁꯔ ꯆꯤꯡꯂꯩꯁꯨ ꯃꯤꯠꯂꯨ ꯇꯞꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯤꯄꯥꯏꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯃꯤꯠꯂꯨ ꯃꯥꯗꯤ ꯆꯤꯡꯂꯩꯕꯨ ꯎꯕ ꯈꯨꯗꯤꯡ ꯍꯦꯟꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯎꯠꯇꯨꯅ ꯃꯁꯥ ꯇꯥꯁꯤꯟꯕ ꯈꯨꯗꯤꯡ ꯑꯀꯤꯕꯅ ꯂꯥꯡꯉꯣꯏ ꯆꯟꯈꯤꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯆꯦꯒꯤ ꯃꯇꯧꯁꯤꯗ ꯅꯥꯎꯇꯣ ꯇꯧꯐꯝ ꯈꯪꯗ ꯃꯆꯦꯕꯨ ꯆꯦꯠꯅ ꯀꯣꯟ ꯄꯥꯈꯠꯄ ꯊꯀꯠꯄꯅ ꯋꯥꯐꯥꯎ ꯐꯖꯅ ꯍꯥꯏꯕ ꯉꯝꯗ ꯄꯦꯔꯤ ꯍꯥꯏꯖꯩ ꯑꯩ ꯂꯩ ꯏꯆꯦ ꯑꯩ ꯂꯩ ꯅꯪ ꯅꯅꯥꯛꯇ ꯑꯩ ꯂꯩ ꯏꯆꯦ ꯅꯪ ꯀꯩꯁꯨ ꯇꯧꯔꯤꯁꯦ ꯏꯆꯦ ꯏꯃꯥ ꯂꯥꯛꯑꯅꯤꯌꯦ ꯑꯩ ꯂꯩ ꯏꯆꯦ ꯑꯩ ꯂꯩꯌꯦ ꯅꯪ ꯅꯅꯥꯛꯇ ꯑꯩ ꯂꯩ ꯏꯆꯦ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯆꯦ ꯏꯃꯥ ꯂꯥꯛꯑꯅꯤꯌꯦ ꯍꯥꯏꯅ ꯅꯥꯎꯇꯣ ꯆꯤꯡꯂꯩꯗ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯆꯤꯡꯂꯩꯗꯤ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯎꯔꯤꯕ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯥꯗꯗꯤ ꯏꯅꯧ ꯅꯧꯖꯩ ꯃꯤꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕꯒꯤ ꯃꯇꯤꯛ ꯃꯥꯕꯨ ꯎꯔꯒ ꯃꯤꯅ ꯇꯤꯟ ꯁꯤꯠꯈꯤꯕꯗ ꯃꯥ ꯊꯣꯏꯗꯣꯛꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯕꯨ ꯎꯔꯒ ꯑꯀꯤꯕꯒꯤ ꯃꯁꯛ ꯂꯧꯈꯤꯕꯤ ꯅꯨꯄꯤ ꯃꯥꯕꯨꯗꯤ ꯇꯁꯦꯡꯅ ꯄꯥꯝꯃꯨꯔꯦ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯃꯁꯛꯄꯨ ꯃꯥꯅ ꯄꯥꯝꯂꯛꯇꯕꯒꯨꯝ ꯐꯥꯎꯖꯩ ꯑꯪꯀꯜ ꯏꯆꯦꯁꯦ ꯃꯅꯨꯡꯗ ꯑꯝꯇ ꯄꯨꯁꯤꯟꯕꯤꯌꯣ ꯃꯪꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯆꯤꯡꯂꯩ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯋꯥ ꯉꯥꯡꯗ ꯃꯤꯠꯂꯨꯕꯤꯕꯨ ꯐꯩꯅ ꯄꯝꯈꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯇꯔꯪ ꯑꯃꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯁꯥ ꯈꯪꯖꯗꯦ ꯑꯗꯨꯃꯛ ꯅꯥꯎꯇꯣꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯇꯨꯃꯤꯟ ꯌꯥꯔꯤ ꯁꯤꯗ ꯍꯤꯞꯄꯜꯂꯣ ꯑꯪꯀꯜ ꯃꯆꯦꯕꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯅꯥꯎꯇꯣ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯃꯆꯦꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯁꯨꯔꯨ ꯅꯩꯕꯤ ꯇꯧꯐꯝ ꯈꯪꯗꯕ ꯃꯤꯀꯨꯞꯇ ꯏꯔꯥ ꯊꯥꯡꯂꯕ ꯃꯤꯠꯅ ꯑꯃꯨꯛꯁꯨ ꯆꯤꯡꯂꯩꯗ ꯌꯦꯡꯂꯛꯏ ꯎꯄꯥꯏ ꯑꯃ ꯅꯤꯕꯒꯨꯝ ꯑꯗꯨꯕꯨ ꯆꯤꯡꯂꯩ ꯃꯥꯗꯤ ꯑꯉꯥꯎꯕꯅꯤ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯃꯤꯠꯀꯨꯞꯇ
ꯑꯁꯤꯕꯒꯨꯝ ꯌꯥꯇꯥꯔꯤꯕꯤ ꯃꯥꯕꯨ ꯀꯌꯥꯗꯤ ꯊꯃꯣꯏ ꯀꯟꯈ꯭ꯔꯦ ꯃꯈꯣꯏ ꯁꯔ ꯑꯉꯥꯎꯕꯁꯦ ꯏꯪꯒꯤꯠ ꯈꯪꯗꯕꯒꯨꯝ ꯇꯟꯖꯥꯗꯨꯗ ꯃꯦꯝꯆꯥ ꯊꯨꯡꯂꯨꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯁ꯭ꯀꯨꯜ ꯕꯦꯒꯅ ꯃꯥꯡꯒꯣꯜꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯥꯕꯨ ꯍꯦꯛ ꯍꯦꯛ ꯉꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯁꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯎꯗꯕꯗ ꯃꯤꯄꯥꯏꯅ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯄꯨꯔꯛꯄ ꯅꯣꯡꯃꯒꯤ ꯆꯦꯡ ꯆꯔꯥꯗꯣ ꯄꯨꯡꯉꯧ ꯍꯦꯛ ꯉꯧꯅ ꯆꯥꯏꯗꯨꯅ ꯂꯩꯔꯦ ꯂꯩꯃꯥꯏ ꯊꯛꯇ ꯎꯗꯦ ꯃꯥꯡꯗ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯤꯕ ꯆꯦꯡꯂꯩꯕꯨ ꯃꯆꯥ ꯃꯤꯠꯂꯨ ꯇꯝꯅ ꯐꯤꯡꯂꯞ ꯆꯦꯟꯁꯤꯟꯗꯨꯅ ꯀꯨꯝꯈꯠꯂꯤ ꯑꯗꯨꯒ ꯇꯍꯥ ꯇꯍꯥ ꯅꯥꯎꯇꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯈꯤ ꯅꯥꯎꯇꯣ ꯆꯠꯂꯨ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎ ꯄ꯭ꯔꯞ ꯀꯨꯝꯈꯤ ꯅꯥꯎꯇꯣ ꯀꯣꯞꯂꯤꯕ ꯈꯨꯖꯥꯏ ꯑꯃꯗ ꯊꯟꯐꯥꯠꯇꯅ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯄꯨꯗꯨꯅ ꯐꯤꯡꯂꯞ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯍꯥ ꯇꯍꯥ ꯃꯃꯥꯗ ꯄꯤꯗꯨꯅ ꯍꯥꯏ ꯁꯤ ꯏꯃꯥ ꯏꯆꯦꯗꯣ ꯃꯥꯒꯤ ꯀꯟꯅ ꯂꯥꯎꯕꯤꯗꯣ ꯇꯧꯈꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯤ ꯃꯈꯣꯡꯗꯣ ꯈꯔ ꯀꯟꯅ ꯑꯝꯇ ꯅꯣꯏꯌꯨ ꯏꯃꯥ ꯁꯣꯔ ꯀꯥꯝꯒꯦ ꯍꯥꯏꯅ ꯍꯥꯏꯅ ꯃꯆꯥꯒꯤ ꯂꯋꯥꯏꯗ ꯏꯁꯤꯡ ꯄꯣꯞ ꯄꯣꯞ ꯊꯥꯕꯤ ꯊꯥꯅ ꯊꯥꯅ ꯑꯃꯨꯛꯁꯨ ꯆꯤꯟ ꯂꯋꯥꯏ ꯑꯅꯤꯗ ꯁꯣꯔ ꯀꯥꯝꯗꯨꯅ ꯃꯆꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯍꯣꯠꯅꯩ ꯑꯃꯨꯛ ꯇꯞꯅ ꯃꯤꯄꯥꯏꯅ ꯈꯖꯥꯏ ꯊꯛꯇ ꯂꯦꯡꯊꯔꯛꯂꯤꯕ ꯑꯔꯣꯠꯄ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯐꯤꯖꯤꯗꯨꯅ ꯂꯣꯟꯅ ꯇꯩꯊꯣꯛꯏ ꯃꯇꯧꯗꯣ ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥ ꯃꯇꯤꯛ ꯋꯥꯖꯕ ꯄꯥꯈꯠꯆꯕ ꯃꯤꯀꯨꯞꯁꯤꯗ ꯃꯃꯥ ꯂꯩꯇꯕ ꯀꯅꯥꯒꯤ ꯊꯃꯣꯏꯅꯨꯔꯒ ꯃꯃꯥꯕꯨ ꯈꯧꯔꯥꯡꯂꯝꯒꯅꯤꯀꯣ ꯀꯜꯂꯛꯂꯝꯒꯅꯤ ꯎꯔꯤꯕ ꯇꯧꯔꯤꯕ ꯃꯇꯧ ꯃꯌꯥꯝꯁꯤꯗ ꯆꯦꯡꯂꯩ ꯃꯥꯗꯤ ꯌꯥꯎꯁꯤꯜꯂꯨꯗꯦ ꯇꯞꯅ ꯃꯥꯏ ꯂꯩꯗꯨꯅ ꯌꯨꯝ ꯍꯜꯂꯛꯈꯤꯕꯅꯤ ꯃꯇꯥꯡꯁꯤꯗ ꯍꯪꯅꯤꯡꯉꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯤꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯃꯤꯁꯛꯂꯥ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯠꯃꯥꯡꯗ ꯑꯋꯥꯕ ꯇꯥꯔꯐꯥꯎ ꯇꯨꯃꯤꯟ ꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯄ ꯉꯝꯂꯤꯕ ꯃꯍꯥꯛꯄꯨ ꯃꯤꯔꯥ ꯍꯥꯏꯔꯣꯏ ꯃꯍꯥꯛ ꯏꯁꯥꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯖꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯜꯂꯤ ꯊꯃꯣꯏꯗꯨꯅ ꯀꯔꯤ ꯈꯟꯈꯤꯕ ꯎꯠꯊꯣꯛꯂꯝꯗꯕ ꯈꯛꯅꯤ ꯃꯩꯆꯥꯛ ꯑꯃꯗꯤ ꯃꯥꯒꯤꯁꯨ ꯂꯩꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛꯇꯗ ꯊꯃꯣꯏ ꯅꯤꯡꯂꯛꯂꯦ ꯅꯨꯄꯤ ꯃꯥꯕꯨ ꯀꯔꯝ ꯇꯧꯔꯝꯒꯗꯕ ꯈꯟꯕꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏ ꯁꯔꯒꯤ ꯊꯃꯣꯏꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯤ ꯑꯉꯛꯄꯅꯤ ꯑꯆꯧꯕ ꯆꯤꯡꯖꯥꯎꯁꯨ ꯑꯀꯟꯕ ꯅꯣꯡꯖꯨ ꯀꯌꯥ ꯅꯪꯂꯛꯇꯨꯅ ꯅꯤꯡꯈꯥꯏꯕ ꯅꯥꯏꯕꯒꯨꯝ ꯉꯁꯤꯗꯤ ꯃꯈꯣꯏ ꯁꯔꯒꯤ ꯑꯀꯟꯕ ꯊꯃꯣꯏꯁꯨ ꯅꯤꯡꯈꯥꯏꯔꯦ ꯀꯔꯤꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗ ꯀꯔꯝꯅ ꯑꯩꯒꯤ ꯏꯇꯧꯅ ꯑꯣꯏꯍꯟꯕ ꯑꯃꯨꯛꯁꯨ ꯍꯥꯏꯒꯦ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅꯅꯤ ꯈꯨꯗꯛꯇ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯗꯣꯛꯇꯔ ꯂꯟ ꯊꯥꯔꯤꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯈꯤ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯃꯈꯣꯏ ꯁꯔ ꯑꯉꯥꯎꯕꯁꯦ ꯔꯤꯡ ꯀꯨꯏꯅ ꯆꯠꯇꯦ ꯁꯠ ꯍꯦꯛꯇ ꯄꯥꯏꯈꯠꯂꯛꯏ ꯋꯥꯈꯣꯏ ꯆꯥꯡꯅ ꯁꯨꯕꯒꯤ ꯃꯆꯠ ꯇꯧꯅꯗꯦ ꯋꯥꯍꯩ ꯑꯅꯤ ꯑꯍꯨꯝꯅ ꯂꯣꯏꯁꯤꯜꯂꯤ ꯍꯜꯂꯣ ꯇꯥꯕ꯭ꯔꯥ ꯂꯣꯀꯦꯁꯟ ꯊꯥꯔꯛꯀꯦ ꯍꯧꯖꯤꯛꯃꯨꯛ ꯆꯠꯂꯨ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯁꯠ ꯀꯛꯏ ꯑꯗꯨꯒ ꯂꯣꯀꯦꯁꯟꯒ ꯀꯣꯟꯅꯅ ꯋꯥꯍꯩ ꯑꯃꯅꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯀꯔꯤ ꯍꯥꯏꯈꯤꯕ ꯑꯗꯨꯝ ꯂꯣꯠꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯤꯂꯟ ꯌꯨꯅꯤꯐꯣꯔꯝꯅꯦ ꯀꯩꯅꯦ ꯄ꯭ꯔꯕꯞ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ ꯀꯥꯏꯗꯅꯣ ꯁꯣꯏꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯆꯦꯡꯂꯩ ꯐꯂꯞ ꯌꯦꯡꯂꯛꯇꯨꯅ ꯄꯥꯎꯁꯦ ꯅꯨꯡꯁꯤꯗ ꯌꯧꯔꯛꯄ꯭ꯔꯥ ꯁꯤꯗꯤ ꯍꯨꯃꯥꯂꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯤ ꯆꯦꯡꯂꯩ ꯃꯆꯤꯟ ꯍꯥꯏꯔꯞ ꯁꯦꯞꯀꯠ ꯃꯤꯠ ꯑꯅꯤ ꯈꯖꯤꯛ ꯈꯨꯖꯤꯜꯂ ꯅꯣꯛꯂꯒ ꯃꯈꯨꯟ ꯑꯁꯣꯛꯄꯗꯣ ꯍꯥꯏꯔꯞ ꯅꯥꯜꯂꯗꯨꯅ ꯈꯨꯝꯂꯛꯏ ꯏꯊꯥ ꯊꯥꯖꯗꯕ ꯄꯥꯎꯈꯨꯝ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯗ ꯍꯥ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯚꯥꯞ ꯈꯪꯇꯥ ꯇꯥꯔꯛꯂꯕ ꯀꯩꯅꯣ ꯈꯪꯗꯦ ꯃꯈꯣꯏ ꯁꯔ ꯑꯉꯥꯎꯕꯗꯣ ꯋꯥꯁ ꯊꯩꯗꯣꯛꯂꯒ ꯁꯛꯐꯝ ꯍꯣꯡꯂꯗꯨꯅ ꯍꯪꯂꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯔꯤꯄꯣꯔꯠꯇꯤ ꯆꯤꯡꯅꯕꯗꯨꯃꯛꯅꯤ ꯀꯝꯗꯧꯕ ꯇꯥꯔꯦ ꯃꯣꯔꯛꯇ ꯂꯩꯍꯧꯔꯤ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤꯈꯩ ꯍꯛꯆꯥꯡ ꯂꯧꯔꯤꯁꯤꯅꯤ ꯃꯔꯨ ꯑꯣꯏꯅ ꯃꯥꯒꯤ ꯐꯣꯟ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯆꯤꯡꯅꯕꯒꯤ ꯋꯥꯐꯝꯗꯤ ꯊꯣꯏꯅ ꯄꯟꯗꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯁꯨꯝ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯑꯣꯏꯕ ꯖꯥꯠꯂꯁꯤꯅꯤ ꯃꯍꯧꯁꯥꯒꯤ ꯌꯥꯝ ꯃꯔꯧ ꯂꯩꯕ ꯃꯤꯕꯨ ꯈꯣꯏꯗꯧ ꯆꯤꯛꯄ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛꯇꯣ ꯐꯠ ꯅꯣꯛꯂꯗꯨꯅ ꯃꯆꯤꯟ ꯏꯂꯦꯡ ꯂꯦꯡꯗ ꯍꯥꯏꯈꯤ ꯃꯈꯣꯏ ꯁꯔ ꯆꯤꯡꯂꯩꯅ ꯅꯦꯚꯔ ꯃꯤꯂꯟ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯃꯈꯣꯏ ꯁꯔꯗ ꯁꯨꯛꯂꯞ ꯌꯦꯡꯂꯒ ꯃꯈꯥ ꯅꯣꯠꯁꯤꯜꯂꯛꯏ ꯍꯥꯏꯗꯤ ꯅꯨꯃꯤꯠꯇꯣ ꯒ꯭ꯌꯥꯁ ꯁ꯭ꯀꯨꯜ ꯉꯟꯅ ꯍꯟꯈꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯂꯩꯁꯥꯕꯤꯅꯤ BF ꯎꯅꯔꯝꯕ ꯌꯥꯏ ꯁꯤꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯧꯗꯣꯛꯁꯦ ꯊꯣꯛꯄ ꯍꯟꯗꯨꯅ ꯁꯨꯛꯂꯛꯄ ꯃꯈꯣꯏ ꯁꯔꯒꯤ ꯃꯤꯠꯅ
ꯃꯤꯂꯟꯕꯨ ꯆꯥꯒꯗꯕꯒꯨꯝ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯀꯩꯒꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯐꯥꯔꯁ ꯁꯁꯄꯦꯛꯁꯤꯗꯤ ꯃꯥꯒꯤ BF ꯅꯣꯏ ꯑꯣꯏꯐꯝꯁꯨ ꯊꯣꯛꯏ ꯍꯌꯦꯡꯁꯦ ꯃꯥꯕꯨ DNA ꯇꯦꯁ ꯇꯧꯕ ꯇꯥꯔꯦ ꯃꯤꯀꯨꯞꯁꯤꯗ ꯃꯈꯣꯏ ꯁꯔꯅ ꯌꯥꯝ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯒꯤ ꯃꯃꯤ ꯎꯠꯂꯛꯏ ꯃꯥꯅꯤ ꯗꯤꯌꯥꯒꯤ ꯃꯤꯁꯤ ꯅꯣꯡꯉꯥꯟꯕꯒꯤ ꯄꯥꯎꯗ ꯀꯪꯂꯥ ꯅ꯭ꯌꯨꯁꯅ DD ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒ ꯎꯅꯈꯤꯕꯒꯤ ꯄꯥꯎ ꯃꯇꯦꯛꯇꯨꯅꯤ ꯑꯣꯖꯥ ꯗꯤꯌꯥ ꯀꯅꯥꯅꯣ ꯍꯥꯏꯕꯤꯌꯨ ꯅꯝꯍꯪ ꯍꯪꯖꯤꯜꯂꯛꯄ ꯄꯥꯎꯃꯤꯗꯨꯒꯤ ꯋꯥꯍꯪꯗ ꯁꯥꯇ꯭ꯔꯤꯗꯣ ꯈꯪꯕꯣꯏ ꯀꯩꯑꯣꯏ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠ ꯀꯤꯅ ꯄꯤ ꯇꯥꯔꯛꯏ ꯃꯇꯧꯗꯨꯗ ꯑꯣꯖꯥ ꯑꯃ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯃꯈꯣꯏꯁꯦ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯕꯅ ꯁꯣꯁꯦꯂꯥꯏꯁ ꯑꯣꯏꯕ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯗꯤ ꯃꯇꯥꯡ ꯆꯥꯗꯅ ꯍꯦꯛ ꯀꯤꯒꯟꯕ ꯄꯥꯈꯠꯄ ꯑꯁꯨꯝ ꯇꯧꯒꯜꯂꯤ ꯕꯥꯏ ꯐꯣꯔꯁ ꯇꯧꯕ ꯌꯥꯗꯦ ꯁꯥꯎꯕ ꯌꯥꯗꯦ ꯋꯥꯍꯪꯁꯦ ꯑꯩꯅ ꯑꯣꯏꯅ ꯈꯨꯝꯖꯔꯒꯦ ꯃꯤꯁ ꯗꯤꯌꯥ ꯏꯪꯂꯤꯁ ꯁꯕꯖꯦꯛꯀꯤ ꯑꯣꯖꯥꯅꯤ ꯅꯨꯃꯤꯠꯁꯦ ꯃꯍꯥꯛ ꯂꯥꯁ ꯄꯤꯔꯤꯌꯗ ꯂꯧꯔꯝꯗꯦ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ ꯍꯥꯏ ꯑꯗꯨꯅ ꯁꯔꯗ ꯍꯥꯏꯅꯔꯒ ꯉꯟꯇꯥ ꯍꯟꯈꯤ ꯄꯥꯎꯗꯨ ꯁꯟ ꯃꯨꯊꯠꯈ꯭ꯔꯒ ꯇꯞꯂꯞ ꯃꯤꯂꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯗꯦꯠꯁ ꯗ ꯀ꯭ꯂꯨ ꯆꯦꯡꯂꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯄꯣꯏꯟꯠꯇꯣ ꯚꯥꯞ ꯇꯥꯕꯒꯨꯝ ꯃꯤꯂꯟꯁꯨ ꯇꯞꯅ ꯀꯣꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯅꯣꯠꯄꯦꯗ ꯃꯆꯥ ꯑꯃ ꯁꯠ ꯂꯧꯊꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯠ ꯏꯁꯟꯈꯤ ꯃꯤꯀꯨꯞꯁꯤꯗ ꯃꯇꯧꯅ ꯅꯨꯡꯂꯣꯟꯗ ꯄꯥꯎ ꯐꯥꯎꯅꯈꯤꯕꯅꯤ ꯀꯔꯤ ꯀꯔꯝꯕ ꯀ꯭ꯂꯨꯅꯣ ꯍꯥꯏꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯈꯛꯀꯤ ꯑꯣꯏꯈ꯭ꯔꯦ ꯏꯆꯥ ꯊꯣꯏꯕꯤꯌꯥ ꯁꯦ ꯃꯔꯩ ꯇꯧꯅꯨ ꯄꯄꯥꯅ ꯍꯥꯏꯁꯤꯅꯤ ꯅꯪ ꯊꯣꯛꯂꯛꯄ ꯌꯥꯗꯦ ꯀꯩꯒꯨꯝꯕ ꯏꯆꯥꯅ ꯑꯩꯈꯣꯏ ꯎꯅꯤꯡꯂꯕꯁꯨ ꯅꯃꯥ ꯄꯨꯔꯒ ꯄꯄꯥ ꯂꯥꯛꯀꯦ ꯐꯣꯟꯗꯅꯤ ꯃꯆꯥꯕꯨ ꯊꯦꯝꯕ ꯈꯣꯟꯊꯣꯛꯇ ꯋꯥꯔꯤ ꯁꯥꯔꯤ ꯄꯣꯏꯔꯩ ꯑꯗꯨ ꯃꯉꯥꯏ ꯅꯥꯀꯟꯗꯒꯤ ꯃꯕꯨꯡ ꯍꯤꯈꯣꯝꯕꯨꯁꯨ ꯌꯥꯎꯁꯜꯂꯗꯨꯅ ꯍꯥꯏꯔꯤ ꯇꯥꯕ꯭ꯔꯣ ꯏꯆꯟ ꯕꯕꯥ ꯍꯥꯏꯁꯦ ꯏꯜꯂꯨ ꯃꯔꯩ ꯇꯧꯒꯅꯨ ꯅꯪ ꯑꯉꯥꯡ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯅꯪ ꯁꯤꯗ ꯊꯝꯕ ꯄꯥꯝꯗꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯃꯃꯥ ꯎꯅꯤꯡꯂꯁꯨ ꯄꯄꯥꯒ ꯂꯥꯛꯍꯟꯒꯦꯀꯣ ꯑꯁꯣꯝꯗꯒꯤ ꯁꯤꯟꯊꯥ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯗ ꯁꯨꯝ ꯑꯩꯁꯦ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯣꯏꯔꯩ ꯈꯣꯟꯅꯧꯅ ꯏꯍꯦ ꯄꯪꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯃꯤꯒꯤ ꯃꯆꯥꯁꯤꯡꯅ ꯃꯄꯥꯟꯗ ꯂꯩꯅꯤꯡꯂꯤꯕ ꯑꯃꯨꯛꯇꯣꯏꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯆꯠꯅ ꯂꯣꯟꯆꯠ ꯃꯍꯩ ꯂꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯅꯪ ꯑꯃ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯏꯆꯥꯊꯣꯏ ꯄꯄꯥꯁꯨ ꯏꯆꯥꯕꯨ ꯏꯅꯥꯛꯇ ꯊꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪ ꯅꯍꯩ ꯇꯝꯂꯤ ꯃꯁꯤ ꯀꯥꯎꯒꯅꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯟꯅ ꯍꯣꯠꯅꯧ ꯑꯗꯨꯕꯨ ꯍꯥꯏꯕꯅꯦ ꯄꯥ ꯑꯩ ꯍꯣꯠꯅꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯑꯩꯁꯨ ꯑꯗ ꯂꯥꯛꯄ ꯌꯥꯏꯗꯅ ꯅꯣꯏꯅ ꯍꯦꯛ ꯍꯥꯏꯔꯤꯈꯩ ꯑꯩ ꯌꯥꯔꯒ ꯂꯥꯛꯄꯅꯤ ꯄꯥꯝꯖꯅ ꯇꯝꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯎ ꯑꯩ ꯇꯣꯛꯂꯤꯕꯁꯤꯅꯤ ꯍꯤꯈꯣꯝꯕꯅ ꯐꯣꯟꯗꯣ ꯇꯥꯞ ꯂꯧꯗꯨꯅ ꯃꯆꯟꯕꯨ ꯉꯥꯡꯂꯛꯏ ꯅꯪ ꯑꯉꯥꯡꯅꯤ ꯆꯤꯟꯇꯛꯇ ꯈꯨꯝꯒꯅꯨ ꯌꯥꯗꯦ ꯍꯥꯏꯗꯤ ꯀꯣꯛꯇꯣꯛꯎ ꯅꯪꯒꯤ ꯀꯩ ꯋꯥꯠꯂꯂꯦ ꯃꯈꯥ ꯇꯥꯒꯅꯨ ꯊꯝꯃꯣ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯁꯠꯀꯛꯏ ꯑꯗꯨꯕꯨ ꯁꯤꯟꯊꯥꯁꯨ ꯁꯤꯟꯊꯥꯅꯤ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯃꯃꯥꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯥ ꯑꯩꯈꯣꯏ ꯄꯥꯒ ꯇꯥꯃꯣꯒꯅ ꯑꯁꯨꯛ ꯌꯥꯝ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯅꯣꯏꯒꯤ ꯄꯣꯛꯇꯕꯤ ꯃꯆꯥꯔꯕ ꯑꯗꯨꯗ ꯑꯩ ꯈꯪꯗꯦ ꯍꯟꯗꯛꯇꯤꯅꯦ ꯁꯣꯏ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯁꯤꯅꯤ ꯕꯤꯅꯥ ꯈꯣꯟꯖꯦꯜꯗꯣ ꯄꯤꯛꯂꯞ ꯃꯆꯥ ꯃꯋꯥ ꯇꯥꯒꯤꯅꯤ ꯃꯇꯥꯒꯨꯝ ꯇꯞꯂꯞ ꯍꯥꯏ ꯅꯪ ꯅꯄꯥꯒ ꯅꯕꯨꯡꯒꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯅꯨꯀꯣ ꯍꯧꯖꯤꯛꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯟꯅꯔꯤ ꯃꯇꯥꯡ ꯆꯥꯗꯦ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤ ꯆꯥꯊꯣꯏ ꯐꯩ ꯅꯣꯏ ꯑꯃꯇ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯃꯤꯔꯝꯁꯤꯗ ꯁꯤꯔꯒꯅꯦ ꯅꯣꯏ ꯄꯦꯜꯂꯣ ꯍꯩꯍꯩꯗꯦꯅꯤ ꯆꯥꯊꯣꯏ ꯁꯦ ꯃꯃꯥ ꯇꯞꯅꯅꯦ ꯅꯄꯥꯒ ꯅꯕꯨꯡꯒꯗ ꯍꯥꯏꯒꯦ ꯑꯗꯨꯒ ꯀꯣꯛ ꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯌꯥꯝ ꯊꯨꯅ ꯍꯥꯏꯌꯨ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏ ꯁꯤꯅꯦꯃꯥ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯣꯛꯂꯛꯑꯣꯏ ꯅꯣꯏꯒꯁꯨ ꯃꯔꯤ ꯇꯠꯅꯗꯧꯅꯤ ꯅꯄꯥꯒ ꯅꯕꯨꯡꯒꯒꯤ ꯃꯆꯤꯡꯅꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯅꯝ ꯀꯟꯕꯅꯤ ꯑꯩꯗꯤ ꯁꯤꯖꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤꯀꯣ ꯌꯥꯔꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯄꯛꯇꯕꯤ ꯗꯥꯏꯂꯣꯛꯇꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯗꯣ ꯑꯩꯅ ꯃꯤꯠꯂꯨ ꯍꯣꯏꯗ ꯍꯦꯛ ꯆꯠꯄꯤꯌꯨ ꯍꯥꯏꯕꯗꯣ ꯆꯠꯄ꯭ꯔꯣ ꯃꯥ ꯆꯠꯇꯦ ꯀꯨꯏꯔꯦ ꯑꯃꯨꯛꯇꯪꯗꯤ ꯆꯠꯄꯤꯔꯨꯒꯦ ꯈꯟꯕꯅꯤ ꯍꯦꯛ ꯁꯪꯗꯦ ꯇꯧꯔꯛꯑꯗꯧꯅꯤ ꯀꯌꯥꯝ ꯆꯤꯟꯗꯅ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕꯗ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯃꯤꯅ ꯊꯥꯡꯈ꯭ꯔꯗꯧꯁꯤ ꯉꯥꯏ ꯑꯗꯨꯝ ꯌꯨꯝꯗ ꯀꯣꯜꯂꯒ ꯂꯩꯌꯨꯅ ꯏꯍꯦ ꯑꯩꯕꯨ ꯁꯪꯂꯤꯕꯣ ꯍꯥꯏꯋꯥꯅꯤ ꯃꯆꯥ ꯊꯣꯛꯏ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣ ꯃꯌꯥꯝꯁꯤꯒ ꯐꯔꯦꯁꯦ ꯍꯪꯆꯤꯠꯇꯣ ꯃꯃꯥ ꯍꯦꯛ ꯆꯠꯄꯤꯔꯨꯔꯒꯦ ꯑꯗꯣ ꯇꯥꯃꯣꯒ ꯄꯄꯥꯒꯗꯣ ꯍꯥꯏꯌꯨꯀꯣ ꯑꯩ ꯊꯝꯃꯦ ꯀꯣꯜꯗ ꯆꯠꯀꯈ꯭ꯔꯦ ꯕꯤꯅꯥ ꯃꯈꯥ ꯇꯥꯍꯧꯗꯦ ꯇꯨꯃꯤꯟ ꯐꯣꯟꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ 11 PM ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯅꯤ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ
marak marakta pungpham sida halakpa adum mayawi akaknabi matam haiba malaite reporter haiba sinpham sigi maramdi mafam kayada matam naida arapa anakpa thida khudak ki thaudok wathok ki pau kaya lauraga hayengi pau cheda hapna bo honabasi makhoi gi mathawni adubu ngasigi numit simadi ningthau lembagi gari yadaduna illaga halagli daw haibuduni phone battery su off takre kanagumba machin yawba minadi hekta haidawjani sinfam siga onthokna jeksinni adubu haininglibadi tamba ngamba nati kawba haibusimasu adumak loina tuna chatpani power bank dumasu ngasidi hek kawredo hena laibak thiba ma hairagana faini yanduna puragliba camera duni makhoi onthokna jeksin jakraba camera simadi nahan makhaidi office thamlambani adubu ngasidi hayeng ayu anganbagi paulai haiduna puraga lakpani mi latpa mafam goibane pungnaga thingjilakpaga minel de tokho tumit kangpho hek pai khidri warakpaga kaiga ngayang ha chap amuk lepthoi tasingmadi thabak warubana pup tarba masani kaidi upai le as dog sidi kanagubi amate hek lakteda haina mangtung oi yet kuenging tanja sidani panglap laptana mainga lama langna ningthau lengba tamna kapsilakpado nofetawi upai malawri khan gari da tablap amu inba hawi sum gari du inba hawalakpaga maingal du so ma tamna naksilai maramdi achinba gari oiram tai haibaga tawbaga bolero do ningthau gi managi rotuna fatkamkhre panthade makoi mari manga fan kumtharei kanano karino masak amata khangloi chamanaba phizolda maimit amata phatpajan ate chap ningthaugi mangga lipsili kon morok makoi gi maraktagi amana yamba warimta inausa wari gi waradi heng office natraga yumna lapi pamuk sumukunuda lana khalamali inausing mafam tanjabu haizaban so mafam tanjayam khangubira hairaga khangudi ningthaugi nakana lebliba nupa amana ningthaugi mai tamna kinna thingkiba tarang chale ningthau thumanbana gyan tahaude sima khek tawrakani haibadi kanana khangido wari saba ko hodri khudhana hekta yawri adubu leba mucha taba mini saude tamna sum hairi ibungo khud sa yawan tamna hainasi noigi apamba karin koi thokte yamna lingba migi wangangni sadek hairi makhoi gi apambado ahing miyat ki pau makata na phaber misi sigi matangda yamana thawayang na chile haiba pau tase kariguma ikhoina hairi basida thawai usitrabadi Kangla News bom na wai jai khong ningthau nokfet tawdana ha ai sira basukai malem sida akan ba phawra matik leiba luk kya leisin adugi manungda na khoi samoirangani aduba haibige taso achumbagi damak ahing nungthil numidang thabuk tawjariba Kangla News bu muthatpadi napunsida ngamla adu oidi waisai ki baka makoi thoklawa makol thokpi tentak toba khulai duma puthoptuna ningthogi makhungda kapki chaina khanglingai nagen oide lebliba singa kauksin ki busumayawi aduga hairami this is your first and last warning don't be late again hairaga faini yanduna reiba camera bag to tap munduna pukre ngamhaude chaina khangobu natana ningthau Imphal Sana Kaithel 5mm Khabar Kangla News ki reporter Ningthau Lemba Sakhangdaba singna phuramle Miss Dia ge mihal loktuna bani haibada haiman bathokloi DNA test tawgadawri Khabar Ayuki walking chatpa miui singna jangsin khabar laini akupa manungi pau khangningbana laptakna tai nokfet tawi pasananba Jesu paiba ahaldiso khajik mai leiduni yengli onthokna so haikre samu makungi khabar yonba nupadugi kholaudo nokmi tablap soli irang mayon haina thaikreda